Miss Waldaming Tabiri Basungu Yimnam Anorda Tibini Kununa Krumzari Hausik Maru Iba Pauda Manipur Toli Bakanglopa Nigi Irangi Matanga Sumba Wapama Mata Kangdana Report Ponglakiba Editors Guild of India Gimatata Chief Minister and Birena FIR Ama Registered Daukray Oppressive tactics of Assam rebels to silence the people Sahibi Hidamda Nomagi Oiba Kananainabaki Tarampang Tokray Kumbi Municipal Council area the Hangiba Welcome Mari the Ladiba Mahirui Shingi Oiba Painted Competition slogan Amadi Quiz Competition Bang Tokray Loinana Assam Dagi Armed Forces Special Power Act Lokton Nabagi Matanda Assam Chief Minister Himanta Biswa Sarma Home Minister Amit Shah Unakray House Pausan Episode Chief Minister and Birena Editors Guild of India na Manipur Togliba Kangloba Aniki Iranga Sigi Matangda Achumba Wapama Amata Kangdana Report Pongla Kibabu Akan Mamong the Yaning Taba Pongdo Pagaloinana Editors Guild of India Ki Matata FIR Ama Register Dokray Ngati Chief Minister Secretariat Ke Darbar Hall the Pangkiba Paugi Mipampa Amada Chief Minister na Hai Report Aduga Mari Lainana Sima Goha Sanjay Kapoor Bharat Bhushan Amadi EGI ke President ke Mathata FIR register Tauki EGI ke fact finding report asina Manipur ke Miyambo Lana Lamsing Naba Honore Manipur Toliba Irang Asagi Matangda Marik Sumba Wafam Kangdana Irang Asagi Jaz Amagum Tabak Toriba Sima Kandem Tawi EGI ne Pidiba report asi Magi Aningba Apamba fact finding timne Haina Ming Tonzalaka self style conclusion piba achapa maidagi haizen bane haujang miyamna asi ana awaba kya mayungnariba asida makoina evidence yaudana proof laitaba wafam kya sandukuna lenga ka amade community amada maran hekta thangjan ba yaroi mitaida hekta maran thangjan ba lenga ta hekta maran thangjan ba asi lenga na laina yil laude Editors Guild of India asi mina lera ka chatpa male yamna academic oina urubani adubo makoidi sub Judice Oiba Tabakya Tawi Aduna Makogi Matata FIR Lokatuna Angi Oiba Tabak Chapchana Lokakane Haike Nakalomaramda Chief Minister and Birena Morida Chehicha Kayagi Mamangdagi Lamina Raklaba Tamil Sangbo Sankai Pietrabadi Morida Lebe Yaroi Hairapagi Matangda So Kandem Tauke Loinana Kuki Inpigi spokesperson ni Haizaba Mioi Amana Ngarang Asigi Solution Irang Asigi Solution Puraktriba Pauba Morida Maiti Changlapa Yaroi Haina Statement Torapa Asi Mioi Adu Manipur gi Matangda Manipur History Khangdaba Mioi Orangani Mioi Sigi Matakta So FIR registered Taure Haike Masidanatana Chief Minister na EGI na Tauriba Tabak Asi anti-state ni communal gi Hu Kamba Lakpani Community Amabu victim Oyanba Amadi Aranba Tahanba Lakpani Haida Supongdoke Ngasi Paugi Mipamaduda Minister Singh Govidas Kontausam Dr. Sapam Ranjan Thomausam Basanta Kumar MLA Ke Zoe Kishan Su Sarugyaki Hi, my name is high restriction to the Makara FIR Garibi May Satana to Sata Lavas stage to England. Kudo ni tidak ada mana itu dengan tahu apa sahaja nama ini sahaja mana ini sesuatu ekspor berapa ekspor berapa itu bagi government sendiri mereka berani ambil scientific isu mereka awal bertahan dengan dari Manipur kan terjadi lapor dan if you don't know about the background and the history of the state of Manipur, please don't come and say anything. I don't know. Before comments, you people have to understand the background.
how the present crisis, how it happens, how it created, who created it. Let the investigation be finished. Loi किसी लोग चीज़ में मैं आता हूँ, उन्हें अपना एक सुप्रीम कोर्ट की, अब ये भारत सरकार की सेमी कमीशन, loi किसी लोग, ना तो नसुमा है ना, एक तो मर्द तला करना, तो उसी कोई कंट्रीब्यूट हो गया हाईएस्ट काम Teachers Day Thorum Lakpada Manipur gi Governor Miss Anushya Wikina Manipur Miyam Maru Aina Tisang Community gi Miyusingda Yapa Pauzan Pirakle Governor ki Pauzanda Numid Ase Hana Baraki President o Iramba Miyam da Thoidungna Sakhang Naraba Educationist Scholar Dr. S. Radhakrishnan gi Mapung Numid Puning Singdona Lebak Sanbatun na Pang Thokle Dr. Radhakrishnan na Samaj Asegi Tungi Yumbi Oigadariba Nahasangbo Lamsing Lamtak Pipiriba Oza Singe Maru Ebedu Kangi Mipung Kudingna Mahimasing Tambagi Tankak Adu Lantoktuna Chakadoribani Amadi Mahapu Takpi Tambiriba Aduge Haishingba Aduna Mahiroi Aduge Tawangambud Utokadoribani Aduna Oza Haibasi Aikwibu Sembi Sabibani Makogi Servicingbo Aikwina Sakang Biba Darkar Oi Haina Governor Thadorpa Cherol Aduna Haraduna Amuhana Aina Tisang Community Game Shimbo Tagat Pagaloinana Makoina Katopaga Loinana Makoge Servicing Makatana Leptana Pikigane Haibagi Tazabatamli Haiki Quairam Bund Poibi Imakaitel Banders Welfare Union Ge Extended Executive Meeting among Ngarang Uripo Tarong Bomlekai the Labor Gurumayumge Mandapta Union Ge President RK Chandani Shanana Prescribed to Pangtokre. Wafama Singasi Manipur Press Club the Pangtokpa, Paugi Mipam Amada Koiraman, Poibi, Imakaitel Vanders, Welfare Union Secretary K. Daneshorina Pungtokre. K. Daneshorina Makata Kibada, Handaki Landa Sida, Tumbacha Bakangdana, Member Singna, Angamba Kainaduna, Mating Pankibasing, Member Sing the Ningtina Kanganki. Rally Kemta Mating Pangba, Kul Ngakbasingda Chana Tanaba Mating Pangba, Delida, Kaitelda, Mapungada, Junction Bakongzang Gada Union Asina. Leptana Mating Pangduna Manipura Santi Purang Naba, Mausagi Punsida, Hansel Naba, Honarak Pusing, PAODAM K. Hauzik Sumakatana Kuki, Narco Terrorist Singna, Mita Miam da Sakti Leraba Bom Yauna, Landara Pasi, Ekoyamna, Jackson Badarka Lady, Ima Sing Amato in a Punsindana Makatana, Tengna Kiba, Tari Haiki. Tungda Union Asagi members Singna Handa Kuki, Maitegi Landa Asida, Kaitel Pambi Ima Singna Lauriba Taudang Sing. Singtaning Aini Ngalinga Matamda Ima Singna Lauramba Taudang Asigi Mirol Oiriba Na Equina so Amato Oina Kongpam Setna Lemina Bachangi Handa Supungdoki Asukana Lebang Miangi Awa Anata Duna Lading Sida Union Asagi member Mari Mangana Union Asagi Ming Season Aduna Kabada Impam Yautaba Mayama Pongdorapa Laibak Tivani Union Ge President Secretary Bo Izat Sokpa Yaba Wa Pongdorok Pasi Ngasigi Mipamna Yamna Kana Yaning Daba Pongdo E Kaitela Sida Union Asigi Oiba Isa Yauduna Present Oiduna Janan Body Meeting Amata Pamkibalete Aduna Union Ge President Secretary Bo Hunduna Ngangliba W Subadani Hariba Mio LC Jahi Sigi Haukiba March Ge Tangkunda Union Ge Mipam Pamduna Masana Masagi Maran Yazaduna Union Dagi Tantokiba Mioine Aduna Tokai Tana Bahona Bada Chawatodang Loriba El Tondon Union Joint Secretary Asisu Lanai Letterhead Amadi Sil Saduna Sandal Lambi Ontona Bahona Bada Chenaba Mioine Madam Maduna Bipamsina Amata Oina Yanatuna Warip Care Loki Haiba Warip Sing Aduda Hausik Sangsiliba Iho Asida Union Asina Angamba Tagta Mating Pangba Awaba Taraba Mapam Sing the Sangsinduna Awaba the Sarukyaba Kaitenda Ngahang Ngake Oiba Yo Sagapalakada Maram Sadana Union Ke member Sing Yausindaba Kaitel Homge Working Committee da Union Asi Makatana Yaudaba Adubo Quairamban Ima Kaitel Joint Coordinating Committee da Makatana Yauduna Sarukyaba Union Asigi Ming Season Aduna members Sing da Lana Wanaba Honaba Musing Dagi Jackson and Leba Union Bu Masaktian Bada Taudang Loriba El Tondon Joint Secretary K. Surbala Treasurer Sanat Sampa Inaucha Elias Memi Kaisamp
Sunibala, Publicity Secretary, ex-member Nalini and Sawapati, Executive Member, Makoi Singasi, Union Ge, Jana Kanglunge Wangmada Tabak Torambagidama, Executive Member Deke, Matagi Janan Body Meeting, Pam Triba Pawgi Oina Loktokpa, Haineganaki, Hanesupongdoki. Hana China ba mana magi bunba adai lupi ming season naraga kawai daga thabak ama tawba yamna yengi daga tai daga gi mong da mi bu ije so koi mong da gi ron se da be mong da ta ngi ngang mong da ngang ba adagi masidi lebak sigi to ni mapa mama da hodi lan so rei ba jaga sida apaina kot pi ba da mong da makoina yingsalaka adu tore ada tore sin adu to ya ada to ya hai bi wa khop me amala pa je ko yam mai de Committee on Mass Protest against the Assam Rifles na Sinduna Palace Compound Labor Iboyama Sumanglila Sanglenda Oppressive Tactics of Assam Rifles to Silence the People's Highway Hiramda Nomagi Oiba Convention to Ama Pangtokre Ngasagi Thorampa Aduki Matangda Committee Asake Member Angam Zambam Monana High Housing Lamda Masadakuki Militant Singna Thola Iba Iranga Sida Assam Rifles na Makai Amaki Michang Changbadaki Miam Namakogi Matakta Yaning Daba Kolaukia Lautuna Lakpani Handakta Su Torbungi Taudoka Amada Kongzang Sangsiluba Ima Ibel Singda Amadi Aikwiki Itin Inau Singda Chatarakba Ot Naiba Taudok Toki Balekre Assam Rifle na Ima Ibel Singda Chat Kuding na Kangnarabani Taudok Singado akan bamaungda kandem tawi makoige mamangda nomai kapselak padadi karisu taudana odar phangte haiba aduga aikoige volunteer singna khol ngakthok sanaba handana nomai kapnaba honabadana athingba amade ayet pakya piba loinana state force na irang thokhakki loinana aikoibu discriminate tawriba asiganingde maramasina hauseka aikoi kari tausige haibagi Kanadaba Yadabagi Tangai Padaba Matama Adu Erakle, Lamdam Masigi Nupi Oibishingna, Iramdam Asikidamaktam Aruiba Taudankya, Lautuna Lagli. Maramasina Hidamasagi Matangda Nupi Oibishingna, Gadi Taudang Lowi Yabage, Haibadu, Kangana Bagidamatang Asagi Mipamsi, Pangtopani Haiki. Manipurgi Tongan Tongamba, Maikidigi Lakpa, Maira Paibi, Ima Ibel Kiana, Saduk Yadatuna Pankiba Mipampa, Aduna, Warib Ohum Loki. Warib Singadudi Assam Rifles Matangkuina Mapama Asida Lerakpana Government of India Amasung State Government na Makoigi Matakta Matik Sabatabag Lokataba Loinana Narco Treta Kuki Singa Kusam Nabagi Jingnaba Lebatanatana Hausak Satariba Land Asida Meeting Mikai Naiba Tawong Oppressive Tactics Asi Ngasi Pawada Leptrabanina Manipur Dagi Atuba Matamda Lokatokadabane Masibu Taksinba Oina Hayeng 5 September 2023 dege Assam Rifles na Chatok Sajan Toba Kudimak Mapungpana Tingba Haina Lemnaki Anisuba Warepta Jathariba Kusemge Lanta Asage Wadoshenta Purangnaba Honabagi Mahuta Maite Purov Kanjanaba Lauraba Kongtang Singa Gamena FIR Panbana Jingnaba Tauduna Kihanda Kanganbagi Taba Kudakta Lepkadabani Amadi Haidiba Warip Sink Ase 15 September 2023 Fawuda Accent Lokat Piraktaba Tarakade 16 September 2023 Dege Manipur Myanmar People's Non-Cooperation Movement Junction Ba Hauragani Haidi Ji kai tausige Assam Rifle na yamna sengna hairagadi niom chumdaba thabak mayam tawi ko yam discriminate tawi koiga moi samna haida cooking militant sing sengna hairagadi adu discriminate tawba style uba se khoizu ta sengya de yaninde moi mamangda no mai kapna bada moi asomde kapak padidi akoi order phangde hai akoi iching inaw singna lam ngakchari ne haina volunteer singna ko ngakthok chabi defense ki yoina tawjaba kanda di moina aye chay ne adui mathakta state force ki leiba kanda irang tho ena chatpa kanda su moina gari khamjan nan thingba phanam paw du su yaw gram ni mayam na su loi khangbi re ko jikse adu mayam do khoi seng na haira ga di si naina ba ma mayam ima mayam se seng ha da khoi di manipur de ima sing na maru ni ko ni pis ya maru o yam ro choba koi ko adu du na khoi mayam se ang phamina raga pulak naina si na ngasi se khoi convention se pangthok sa bani aduga si mathing ta ba resolution di khoi dum seng na haija Moria Mati Manipur Ginuk Siraba Kugesang Mapam da Mete Council Morena Wahi Karadang Sangdorakli Madudi
ngarang September ki tangka ahum gi kuki NP Tengnopan gi press statement amada More tagi thokiba maitai singna political solution ama laktringeda changlakpa yaroi haina Harapudu nongnikma phawi Soli singma chamapan nipugi mamangdagi kundalaita duna leraklaba maitai singbu moreda amok changlakpada makoige ayaba logadabane haiba matagum nganglakpa ngakdaba ngamde Manipuri singna mafam amada hekta lebagi haklei Moreda maitai singna hanjalakpa haibasi kuki dagi ayaba logadaba nate Hauzik sathariba kangluke mungnaba khongsatke makha pongadabane haina maitai council morege cherol amada haire Serol aduna makha tarduna kanglup masen nungshi sanana hingminnabagi nungaibadu kanglup khudimangna khange adubo ngehak leiraga nagaga ngehak leiraga tamilga ngehak leiraga paitega housingna amok maitega nakhoi damaktage lamdam pha ama sembage asa oiroidaba manglanda matamangangano aikoi kanglopa amattadasu singnaba pamde iyumda hanjanbada kanage so ayaba lobage mathauta de hairi Manipur Sahitya Parishad Assam Hozai District Committee ki Hana was President ki Thaupubi-ramba loinana Ining Thau Chinglen Nongdren Khomba Gambir Sangha Awardee Sri P. Bindumadhav Sarma Balundar Lanka Assamna Masage Anaba Amana Maram Orega Manung Matam Sadana Chaliba Thasigi Haukiba Saichet Amada Lake Mapanom Tarapa Matam the Thokibani Kuki Militant Singha Aduna Pombi Kokta duty Tawduna Lereba Bisnopur District Commando Singna Lereba Mapamba Adu Tamna Nongmai Kapsalakpaga Mapamba Aduda Lereba Commando Personnel Singe Maike Degisu Handana Kamnake Punga Amarom Chatikiba Nongmai Kamnaba Aduda Maike Anige Marakta Aso Apanda Amadi Asi Anadi Yaukide Adubu Kuki Militant Singna Kablakpa Nongmai Maru Singka Aduna State of Force Singna Lereba Maitegi Yum Singdadi Panbagi Dapam Kya Leranke Thaudokasagi matangda Kumbi Police Station asu kesa ama lokatuna tigatpa haukre hairi Nakalamramda Bisnupur District ki Naranchena Phubala amadi Thamna Popi ki area da mamangthagi tangkuma pandagi hauduna chatharagliba khut thongnabagi thabak adu ngasi su makhatana leptana chathari Nganam nubidang su kuki militant single state force amadi maitai volunteer singagi marakta bom yauna akan mamongda khuthongnaki Kuthongnaba Duda State Force Amadi local volunteer singa aso apan yaukidrabasu kuki militant singe maikaidadi aso apanda amadi asiana yarambayana lady haide Haukiba numit tarungne kuki laloba singna naranchaina thamnapokbi amadi Thangnaba Kulisingi Maitei Singda Bomb Amasung Nomaina Kapsanduna Akanba Attack Chatharakliba Asigi Ngangthongnaba Kulisingda Lanbam Ngakliba Maitei Mitei Volunteer Singda Ngasi CCIA and Forum Peace Committee na Nomagi Tangai Padana Changba Chana Thangnaba Polam Sing Mating Pankre Naran Sena Maning Lekai Polam Singka do Volunteer Singda Kusin Naraduna CCIA and Forum Peace Committee ke convener angomcha jingkhaina hai kuki laloba singna maitai mitai da leptana landa dakleba asi lamba panaba maitai mitai imung khudimangna nongmage imungge budget semba hobiro Mana hai kuki singa si ahen basel yamna leire makoina paidiba phaba nongmai amasong bomb sing kadaidagi no haiba tigapada popi thabadagi phangba sel adudagine Haiba Kangmangamle, Maitai Lomi Singda, Kumma Amage, Chanaba Law Ujabada, Kuki Militant Singna Landaba Asi, Mayuk Yanaba, Maite Ekoi, Punsin Batabani Taraki Saishuna, Lengtong, Papugom Kuki Militant Sing, Ngaktongnaba Ekoi Imung Kudinda, Budget Semlaga Lamung Naliba Singda, Mating Pangbatabani Haiki Prime Minister Narendra Modi na laklibai ing lisingani nipunipan pawada drug free India ama oihangani hairabasu Manipurade kuki singda popi thabada free thadokle Manipurda popi thaba thingnaba action plan ta amata India lengangna laukhalakte Tripura dati ganza thaba thingnanaba thorang laukhatpa haukre kuki singa asum free thadokpa tarabati drug free ge manglang arembatagani haike
ngasi mateng ka pangkiba polam sengka adudi alu tilhau musori kangtak bek amamam tumbek tangkai ama moroka akangba dry chili kezi ahum asatau til amani koina ngasi boda takku thona aidi khojin thara gum ta u phangjide tripura ge thangna ba tripura ge ganja muthana na ba even mokhoi pilot project mayam ma hoje haughre mokhoi state ta ge ganja muthana na hona khre khoi manipur da ge di sigum ba central government mai kai de kam da pakhat pu de masik matang se khoi kari ngo makhan ge mta khoi haijar roi akoi na haijaning badi ngasi imai ben sing isnau sing punmak da haijaning badi tilau chanam ngari ngatai leina na ba imung khuding ge budget semugum na uki lalobu sing thengna na ba imung khudingmak gi budget sembo hobiro tha khudingi uki lalobu sing ngak thona na ba imung khudingmak ta budget sembo tambiro habisima kisan forum peace committee gi maikeri thamjage Manipur ke Assam Rappers kudak ta lokto u India government amadi Manipur government na athuba matam da lal lepalo Manipur da NRC kudak ta sana halo Manipur ge ngamkhai thugai be yaroi Kugida separate administration pi be yaroi Mahesor Thonasam da Assam Rifle na FIR pan be yaroi Saisapa tapta jenta da paliba FIR kudak ta hando u kuki foreigner singgi Asiba haksang Manipur da leron chan be yaroi kuki foreigner sing Manipur da lehen ba yaroi matik chataba lengak pasing pham thado o haina thaba banner season aduna ithai modern civilization club amadi ithai khunau maira paibina khusam naduna ngase kumbi kendragi ithai khunok da wakami pham phangkhre wakami pham pa aduda handaki irang asida lekhidraba Manipur ge mapari singge mapham da minute ani 2 minute leptana awabasu phongdokhe Kumbi Kendra gi Wangu Terakhong Gram Pansai ke Manung Chanba Wangu Terakhong dasu Wangu Terakhong ka apanba maira paibi Sadugyaduna Assam Rappers na Mahesor Thonazamda legal notice tharapa yaningde kudakta legal notice withdraw tawgadabane haina wakat khongsan chathakre wakat khongsan ka aduda sarugya kibe ima ibel singna Kumbi to Wangu ge mandro ta thoktana Mahesor Thonazamda legal notice tharapa yaningde Manipur imana yai phare haiba kholau ke asulauke Mahesor da Assam Rifle na piriba maral Manipur imana Manipur imana Nakala maram da so Assam Rifles na Mahesor Thonazamda legal notice tharapa yaningde khudakta withdraw tawgadabane go back Assam Rifles sahaina Wangu Terakhong Gram Panchayat ke manung channa leiba Wangu maning sabal ge Ima Maira Paibi Singna Su Sinduna Wangu Maning Sabal Man Road ke Lambi Mapalda Wakata Khongsang Junction Bagaloina na Kholau ke Asulau Kre Manipur da Hokiba Migi Tangka Ohumdagi Kuki Darko Terrorist Singna Maitegi Yumkya Maithaba Yauna Misam Miam da Chatharapa Hingsa Yauba Togduna Marampa Oiraga Mayum Makai Tadukana Lanzana Raklaba Kumbi Municipal Council area da Hangliba Rally Camp Mari da Ladiba Mahiro Shingo Oiba Pentic Competition da Quiz Slogan ta Amadi Quiz Competition ta Pangtokuna Atoi Ahentana Bagi Tharampa Ama Kumbi Sandhong Upper Primary School da Pangtokre Unified Peace Coordinating Committee UPCC Kumbina Sinduna Pangtokiba Thoromaduda UPCC Kumbiki President Chongtham Roses Sanatombi Oriental School Ge Principal and Santa Kumar Kumbi Sandong Upper Primary School Ge Headmaster KH Indra Kumar UPCC Ge Advisor Pamdom Santi Amadi Nomai Thamp Ibotona Thorong Ge Athoiba Mitunglan Sing Oina Sarugya Ke Thoronga Mari Lainana Competition ta Aduda Sarugya Kiba Mairo Shingda Kangembam Pongbi Premila Ge Maikai Dagi Anok Singh Lemna Kudol Bibi Bagaloinana UPCC Kumbigi Maike Dege competition ta Aduke Tongan ba category Singda Makong Matang Taraba Mairo Shingda Sel Yauna certificate Piduna Ikai Khamnaba Utke Pangtoliba competition ta Aduga Mari Lainana UPCC Kumbigi President Songtham Roses Maitena Haikibada Rally Camp Singda Ladiba Mairo Shingbo Hauzaki Iranka Asidaki Karada Orabasu Nathaiduna Larik Laishugi Maramda Hena Pungning Changanabage Wakalonda Asigumba competition asi Pangtopani Haiki. Liba, a pick Padi Hauraga, last time how the Liba.
Assamdagi Armed Forces Special Power Act apaspa lauthunabagi matangda wa khananaba Assam Chief Minister Himanta Sarmana Union Home Minister Amit Shah unakre mahana haikibada Union Home Minister na pirakpa suggestion singla yumpham oraduna thabag paikhatgani apaspa ki makhada area ama natraga district amabu disturb area ne haina lauthopangame Armed Forces the power yamna pibadagi ek asibo organization da ayambana Decronian Hynaming Tolly, Lisang Masamapan Marpudra the Gehoduna Assamda Disturb Area Notifications and Handana Lagli, Ahan Badal Center and the government Aduga Housing as the government extent of the Lagli Heidi. Lisang and Ikunitogi Apringi Tanka Amadegi, District Mapanta Amadi District Amage Subdivision to Amanatana the Mapam Sing the Gay, upon Spa Lauto Krabani. Housing Arabada Maruiba Pau Amona Pizeri. Manipur Toliba Kanglopa Aniki, Irangi Matanga Sumba Wapampa Amata Kangana report Ponglakiba, Editors Guild of India Matata, Chief Minister and Bidena, FIR Ama registered Okray. Oppressive tactics of Assam rifles to silence the people, Haiba Hiramda Nomage Oba, Kanana Nabagatorum Bangtokray. Komi Municipal Council area da Hangliba Relic and Mari the Ladiba Mayri Shingi Oba painting competition is logan the quiz competition Bangtokray. Luinana Assam the Armed Forces Special Power Act Lopunabagi Matanga, Assam Chief Minister Himanta Biswa Sarma, Home Minister Amit Shah unakray. Imis PAODAM ngasigi de matang sida loijare, miang tabiri bising bo amukahna kurumzari.